Lakhipuronline puthok saba September ki tang nipan nungmaijing numit ki Khomjinba Pao tabirase. Ahanbada maruoiba pao. Pradhan Mantri Rashtriya Bal Puraskar ki nomination thajin bagi aroiba numit September ki tang 15 nei. Jiribam da thokiba hingsa ki thodokta chahi humpumda ki ahal ama kaptuna halamle. Hailakandi ki Katakal bypass ta gari ani manga thomjina bagi thodokta mari sire. APCC OBC Department की General Secretary Hemant Singhabo Dholai Kendra की Observer ओइना खलखरे अमसुंग NBS National Badminton Mitta दही तरामरी मखा की सानबदा TH मालेमगान बना गोल्ड लौरखरे हौजिक मपुंग ओइबा पाउ ताबिरसी Women and Child Development Mantranalayna अखोई के अंगांग सिंगी पंगल शक्ति हईसिंगबा पुगनिंगी इथिल अमसुंग थवा यावबा अंगांग सिंगबो इकाई खुमनाबा अमदी हराव नुंगाइबा पोंगदोकनाबा लेंगाकना चाही खुदिंगी प्रधानमंत्री राष्ट्रीय बाल पुरस्कार पीतुना लाखले मनासी फंगबगी दमक अंगांग अदु भारत की नागरिक अमा ओइगदबनी अमसुंग भारत लैबा ओइगदबनी मसागी चाही 19 दगी हेलोइदबनी अकुप मरोल नेशनल अवार्ड्स पोर्टल awards.gov.in हाइरिबा पोर्टल से दे यावरे अंगांग अदुगी मतिक मगुनगी अकुप मरोल सिंह हाइरिबा नेशनल अवार्ड्स पोर्टल से दे चंगदुना लागलिबा सेप्टेम्बर की तांग 15 की मनुंगदा नॉमिनेशन पिसिनना बहाइरी मतम खरा जिरिबाम द इंग तपना लैरुरोबा मतुंग खंगौदना ngarang नोंगालमदाइदा मसागी युमदा तुमदुना लैबा हल अमा नोंमैना कापतुना हटलमले लैखिद्रब अहल अदुगी ममिंग युलेम्बम कुलेंद्र कौई मसागी चाही हुम्फु हुमदोय सुरे हाइरे थौदोक अदु जिरिबाम डिस्ट्रिक्ट हेडक्वार्टर दगी किलोमीटर 3 लोम चलगा लैबा निंगथेम खुनो हाइरिबा मफम अदुदा थोखिबनी थौदोक अदुगी मतुंग तारकपदा नाकलनिगी मरक्ता नुंगचप्पीदा नुंगमै कापनाबगी थौदोकता मियोय मंगा की मथक्ता सिरंबा याय हाइना पावगी लुखुन नसिन हाइरे जिरिबाम की रसीदपुर चाबगान कोनबा असुकपा जंगलदा नाकलनिगी मरक्ता मतम कुइना कापनाबगी मखोल ताखि हाइरे हाइरिबा मफम मसिगी इमुंग कुन मंगारोम मफम अदुदगी चेनखिदुना साफगदबा मफमदा साइदांगदुना लैख्रे हाइरे थौदोक असिगा मरि लेना जिरिबाम दा ओइरगलिबा पिबा मसिदा BNSS Act 2019 की सेक्शन 450 की मखादा जिरिबाम जिला की मजिस्ट्रेट ना अथिंग खरा थमजिनख्रे अथिंबा सिगी मतुंग इना अयाबा याउदना लुहुंग खोंगदोंबा पोलोइबगी थौरम पांथोकपदा अथिंबा पीरी मियामगी ओइबा थबक थौरम सिलांगबगी मांगोइनना अयाबा लोबगी तंगाई फदबा लैरी लाथी नुंग अमदी सीबा याबा कुजुखुलाई पुदुना चटपदा अथिंबा पीरी अदुमोइनमक लॉ एंड ऑर्डर ngakpada saruk yariba government ki agency sing amadi essential service sing di athingba sidagi komthokli laibak asigi ainga sa loisangi paw matungina lagliba numitare ni asi Assam amadi Manipur yauna awang nongpok ki rajya singda mayai oiraptagina akanba nong churaba yai hairi Hailakandi जिला की Katakal bypass ta ngarang thokiba alto car amadi ion gari ani manga thomjinabagi thodokta mari sire thodok aduda Prajagopal Das chahi humpu magi nupi Gopa Das chahi 65 Romendra Narayan Das chahi 53 aduga gari ki driver Ajit Debnath thodokpham da laikhidabani makhoi mari mak Badalpur dagi ion car da tonglakpa ngaktani hairi aduga alto car da tonglakpa miyoi ahum pibam thina soktuna Silchar Medical College da laikanari haina pawasina makha thari APCC OBC Department da General Secretary oiriba Hemant Singhabo Assam Pradesh Congress Committee OBC Department na Observer oina khalakre panbayai Hemantabu Assam da handak Assembly Constituency manga da pangthokkodoriba maraki mikhal ga mari leinana Dholai Kendra gi oina mahakpo Observer oina khalakpani APCC OBC Department ki Chairman Jugol Borko haina Sri Hemantabu Observer oina September ki tang 3 ta appoint tawrakhibani Ibudau Thongnang Thogolup Lakhipur Khumangi General Secretary oinasu mamangda chahi kayamarom thawgai pubiramba Thokchom ibungo masagi anaba manamaram oiraga ngarang thangje numit September ki tang 3 ta
masagi mayum kasar Lakhipur khumanda laikhidre laikhidaba matamda masagi chahi humpuni sukre thokchom ibungo lamda masigi miyamna sakhang maikhang naraba lila drama gi lamda thoidok hendona thawai lupcharamba chahi khudingi bir tikendrajet ki matamda mahaki lamjing makhada lamda masigi mahiroi kayada takpi tambiramba thokchom ibungo na laikhidabada lamda masigi miyamna thamoi sokna nungai taba phongdok narakle Milala Samamadi Maifa Gilamjing Makada Karta Memorial Club Ramnagar Berakal na Senduna Kuntramathoi Suba Mitei Mayek Tambitak Pibagi Thoromama Kasargi Berakal Hari Mandopta Ngarang Udokre Udokpagi Thoromda Upendra Singha Thangjam Projen President Maifa Seram Herajit President Milala Sam Loinana Omorendra Nachingba Mioi Singha Daistapamke Thorom gi wahudok piraduna Seram Herajitna haikibada aikhoina Assam gi mitei am oina pokcharubagi mahiyale haina khanjai aduna aikhoina aikhoigi imalon amasung mayegasi aikhoi pumnamakna tamnanaba honaminarasi haiki Kasar Jila gi Sonai Road Aulia Bazar Manakta Silchar Aizol National Highway lambi gi soksilaba pibam asibu NHIDCL amadi paliba BJP lengak asina yingsin bidabadagi hojik khamthengna awaba mayoknare nong hek chubaga ising na lambi mayaida pokri kumna tungduna lairi pibam asida pendraduna Sonai Bidhan Sabha Youth Congress Committee gi member singna Aulia Bazar gi Naharol Singh amadi Social worker singa punna lambi thatuna dharna pangthokre pung anirom dharna pangthokiba matungda rangger khari gi OC Himang Sunat amadi NHIDCL gi site engineer laktuna dharna tawriba singa wari sanakhi District Congress ki General Secretary Maimom Santi Kumar amadi Assam Pradesh Youth Congress ki Secretary Ijaz Loskor Sona Youth Congress President Rakib Majumdar asina chingba miyoi singna iramasida wai kya thamki Dr. Maimom Santi Kumar na haikibada Assam gi Chief Minister lakani hairabadi ahing amada Silchar town gi lambi semki adubu sahi amachupna asuk soksilaba lambi asibu sembidriba asida pendaba phongdokhi NHIDCL gi thobu basingna numida sigi nungtil pung ahum gi matungda thabak hauragani haibagi thajaba piraba matung dharna handoki haina pawasina makha thari haukiba September gi tang ahum dagi numinini chumna Haryana da pangthokiba NBS National Badminton Meet Lisinganiga Kunmarida Chahi Taramari Makhagi North ki oina sanabada TH Malemgan bana gold lorakre panbayai Jawahar Novodaya Bidyaloy Hailakandagi Mahiroi TH Malemgan ba Jaribon Gwalipar dagi TH Monindro amasung TH Bidhumukhi gi machanupani Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuromassage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap singa sina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khudingmakna hakchang phana lainanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar Wandani advance booking gi damak mobile number 9395732456 number asida call tawbirak namaning singjari ai jiming ranjit towe ai labokini ai anda khwang na bdagi sakopota nomom de khong singna ado je sigi Energy Healing Center da lakadagi ji khwang naram gadu hare chakasuname Aroibada maruoiba pau amukhana Pradhan Mantri Rashtriya Bal Puraskar gi nomination thajin bagi aroiba numit September gi tang 15 nei Jiribam da thoki ba hingsa gi thodokta chahi humpum dagi ahla makaptuna halamle Hailakandi gi Katakal bypass ta gari ani manga thomjina bagi thodokta mari sire APCC OBC Department ki General Secretary Hemanta Singhabo Dholai Kendra gi observer oina khalakre amasung
NBS National Badminton Meet Ahi Taramari Makhagi Sanabada TH Malenganbana gold lawrakre. Lakhipur online YouTube channel gi pau sanduk jaba ngasigi oinadi matang asidaloy jare.